नसीगी खोइरेनगी लेंगोनबी पाता लांगबन हैसोई तंबग मरी लेना नसीगी लांगबन हैसोई तंबग मतुंगदा ओपन सेशन में अखोइना थंबा असिगी दाइस तफंगबिरिबा प्रेसिडेंट मेंबर सिंह इकाई खुमनजरबा मयाबु आई थमोदगी इकाई खुमनजबा नुसिबा फोंदोकचेरी लोइनना तोंगान तोंगानबा कछार की तोंगान तोंगानबा लमदमदगी लिंगबिरगलिबा इचिनाव ओजा सिंह तामना लेख्रबा इमा लेबाक इरमदम मणिपुरगी लिंगबिरगलिबा ओजा सिंह आरामबाईगी तेंगोलगी मेहुर सिंह फाइ मयामु इकाई खुमनजबा उचेरी आई याम सांगना हाजरोय पुंग अमदा अमु बोरक्लासिगी कमारबोनाइबा स्कूलदुदा अखोगी स्कूल एमालगेमेशन मतंगदा मोय मीटिंग अमा कौरी अदुदा आइगा सिदा लंगबिरकबा इरिगेशन के चीफ इंजीनियर मैतई जदी मांगना हानबनी बोराक तंपाक्तगी अमसुंग बोराक तंपाक्ता इरिगेशन द चीफ इंजीनियर ओहिबा अनि सुबनी हानबना अखोगी एनामुल लस्कोरनी एमएलए सुनाई ओरंबा मथंग देखोई गोपाल सुनानी अखोगी जामना चौजिनिंगाय में सोरपा अदुगुम सोशल वर्कर ने ममांग द ओजा कांतोना सिगी मतंगदा हाइफेट जामना संदोना नत्रगसु नुंगयोबे चिल करिनो हाबिदु अखोई ओजा कांतना हेंगोपीग्रे आइना थमजनिंगबना अखोई मफमसिदा इतिहास का पुवारी के मरी लेनबा सागोनबा मफम ओइबनिना मसी कनबगी अमसुंग ngaakpagi थौदांगसि मचा मनाव अखोईगी थौदांग ओइबनिना मसी मतंगदा अखोईगी मफमसिदा लम खरा अखोईगी दरकार लेबा मथौ ताबा लम खरा लौसिनबगी अखोई तांक कया थोना लौ अखोईगी लम मपुसी वारी सुनजरे अदुना मसीदाई नमुक थमजनिंगी सिना असिगी खोइनारबा मफम असिगी पाक मयाम लेरिसिदा चावरबा साम बिकास ऑफ अखोईगी लम अखोईगी ओजा मेघनाथना मतममदा असम की एजीपी की रेवेन्यू मिनिस्टर ओरंबा जोइना शर्मा दो माकी गुवाहाटी यूनिवर्सिटी रूममेट ओइबदगी अमसुंग ओजासिबु लैंड एडवाइजरी बोर्ड हापगा साम बिकास ऑफ लैंड मैतेसिंगना कन्नर सिगलै मसी सु चावरबा अखोईगी ओजा मेघनाथना चही 13 चुपना होनरपदगी अमसुंग मंत्री दुसु अखोईगा जामना नगना मोइबनिना लंबी कया तकपीरे हरगे जामना वाना लमसे कनगी अदुना लमजी मफम से लेबा पाकी आ होबदगी हजिवागी हिस्ट्री से मसी अखोई ओजा मेघनाथ याम फजन खंगी अदुना अखोइना सिगला मतंदा अखोई लम मपुसी को वारी खरा खरा सुनै मदुगी पोती पुथोके मोइना खंगदबा पोत खरा लैरी लमसे पता ताई हरबसी मसी ओबेसिंग यादे ऑल ओवर वर्ल्ड की पोचखरा लैरी इसिंगी टैक्स नीपी अदु अखोई मदु हाइदे अमा बोरगसु अखोई वारी सुनबदगी जाना पॉजिटिव ओइबा स्टेज अमदे अखोई लागले अदुना मणिपुर की चीफ मिनिस्टर अना ममांग थंखांग उन्नबद पर्सनल होना नरबिल की मतंगे लेमोनबी पार्ट से कन्मी मतंग जाना इंटरेस्टेड तौम थोप तौरकनी हौजी मणिपुर की इरांग से खर कन्मनीना अखोई वारी ममांग परिषद की चर्चाबदुदा अखोई सुनजबदसु सुनरमद्रे अद मणिपुर भवन की मतंग सुनरमी अद मणिपुर भवन जी निपा मचाना चीफ मिनिस्टर ओइरिंगैदा अखोई बीरेनसु मणिपुर की होम मिनिस्टर ओइरिंगैदा फ्रेंड अना चलगा सिलचरदा डॉक्यूमेंट्स सेटलमेंट ऑफिसर नोंबान शांति लेरमदगी नंदा बाबू असिस्टेंट ऑफिसर अहम लेरमदगी लमसे पुथोगा मणिपुर चीफ मिनिस्टर उनजरगा चीफ मिनिस्टर असम प्रफुल्ल महंतो चिठी इहली जियो लेटर अदुमाइन चेंथोक चेंजिन तौरगा लास्ट लंबिखा मंगा एलॉट तौनी रोंगपुर अदुई मतुंदा अखोई 2001 की इरांग ने निपामजा काइख्रे अदुई जी थामयुन की अमला चीफ मिनिस्टर माका उनबा ngamde इबो बि लाखु मतमदा सिदा अखोई की पौना की मितमदा हेकर लेकत तंबा सोनरा कमिटी ऑन कल्चर फॉर पीस एंड इंटीग्रिटी की डिस्ट्रिक्ट लाइब्रेरी द प्रोग्राम लेबा अदुदा अखोई की ngasi चीफ मिनिस्टर रो बीरेन अदुई जे अखोई की कनोगी सोनूगी एमएलए रंजीत मोय मयाम से इसे के सकना फै डिस्ट्रिक्ट लाइब्रेरी द जाम फजन नुंगाइना कनो तौगी अद मतमदुदा अखोई की इबोबी मखाद ले अखोई की बीरेन हसी चीफ मिनिस्टर से अद जामना वाला लमकन की अदुई मतुंगा लाख 5 थीगे दो प्रीमियम से लाख 5 थीरगा लमसे सिनग्रो हाइबने
ꯑꯗꯨꯒꯤ ꯃꯇꯝꯁꯤꯗ ꯁꯔꯀꯥꯔꯁꯤ ꯃꯊꯪ ꯃꯊꯪ ꯀꯥꯏꯕꯗꯒꯤ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯀꯥꯡꯕꯨꯅ ꯀꯦꯁ ꯇꯧꯁꯜꯂꯛꯄꯗꯒꯤ ꯀꯦꯁꯇꯨꯒ ꯑꯃꯨꯛ ꯐꯥꯏꯠ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯂꯝ ꯕꯤꯘꯥ 5ꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕꯒꯤ ꯍꯤꯁꯇ꯭ꯔꯤꯁꯤ A to Z ꯑꯩ ꯈꯪꯉꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯦꯟꯅꯕ ꯂꯝꯁꯤꯗ ꯈꯔ ꯋꯥꯒꯅꯤ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯑꯣꯏꯔꯝꯕꯗꯤ ꯍꯧꯖꯤꯛ ꯀꯣꯔꯄꯣꯔꯦꯁꯟ ꯂꯥꯛꯑꯦ ꯁꯤꯜꯆꯔꯁꯦ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯃꯅꯤꯄꯨꯔ ꯁꯥꯕꯒꯤ ꯁꯦꯝꯕꯁꯨ ꯑꯩꯈꯣꯏ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯗꯨꯝ ꯁꯨꯅꯖꯩ ꯃꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯂꯝꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏ ꯃꯄꯨꯁꯤꯡꯁꯤꯗ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟ ꯑꯣꯏꯕ ꯆꯨꯝꯃꯤ ꯃꯁꯤꯁꯨ ꯃꯩꯇꯩꯅ ꯀꯜꯂꯝꯃꯅꯤ ꯃꯩꯇꯩꯒꯤ ꯃꯤꯡꯗ ꯂꯩꯔꯝꯃꯒꯁꯨ ꯔꯦꯀꯣꯔꯗꯗꯤ ꯆꯦꯟꯖ ꯃꯌꯥꯝ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯀꯗꯕ ꯋꯥ ꯍꯥꯏꯗꯕꯤꯗ ꯃꯣꯏꯁꯨ ꯑꯩꯈꯣꯏꯗ ꯅꯍꯥꯟ ꯋꯥꯔꯤ ꯁꯨꯅꯔꯦ ꯃꯄꯨꯁꯤꯒ ꯂꯣꯏꯅꯅ ꯃꯥꯛꯇꯤ ꯍꯥꯏ ꯑꯩꯗꯤ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯕꯤꯀꯥꯁ ꯗꯥꯁ ꯍꯥꯏꯅ ꯁꯤꯒꯤ ꯖꯤꯂꯥ ꯄꯨꯂꯤꯁꯀꯤ ꯃꯦꯝꯕꯔ ꯑꯃ ꯂꯩ ꯃꯥꯛꯁꯤ ꯌꯥꯝꯅ ꯍꯧꯕꯗꯒꯤꯅ BJP ꯌꯥꯎꯔꯝꯕ ꯍꯧꯖꯤꯛꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯂꯩꯕ ꯚꯦꯔꯤ ꯒꯨꯗ ꯃꯦꯟ ꯃꯥꯛꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒ ꯅꯍꯥꯟꯁꯦ ꯐꯝꯅ ꯋꯥꯔꯤ ꯁꯨꯅꯕꯗ ꯃꯥ ꯃꯁꯥꯅꯕꯨ ꯍꯥꯏꯔꯛꯏ ꯁꯥꯔ ꯃꯁꯤ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯗꯤ ꯃꯁꯤꯒ ꯑꯩꯈꯣꯏꯒꯤ ꯄꯣꯔꯖꯣꯇꯣꯟꯒꯤ ꯑꯩꯈꯣꯏꯒꯤ ꯇꯨꯔꯤꯖꯝꯒꯤ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯕ ꯐꯥꯎ ꯌꯥꯔꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯗꯒꯤ ꯆꯦ ꯏꯔꯒ ꯑꯁꯥꯝ ꯒꯣꯚꯔꯟꯃꯦꯟꯠꯗ ꯏꯍꯜꯂꯛꯀꯅꯤ ꯗꯔꯀꯥꯔ ꯇꯥꯔꯒ ꯄꯥꯔꯂꯥꯃꯦꯟꯠꯇ ꯑꯁꯤꯒꯤ ꯀ꯭ꯋꯦꯁꯟ ꯄꯨꯈꯠꯂꯒ ꯍꯦꯔꯤꯇꯦꯖ ꯃꯁꯤ ꯍꯤꯁꯇ꯭ꯔꯤ ꯇꯧꯗꯅ ꯂꯝꯁꯤ ꯑꯗꯨꯝ ꯄꯤꯗꯣꯔꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯣꯝꯗ ꯆꯠꯂꯔꯣꯏ ꯆꯠꯇꯕꯤꯗ ꯃꯄꯨꯒ ꯌꯥꯅꯔꯒ ꯃꯣꯏꯁꯨ ꯈꯪꯉꯦ ꯄꯣꯠꯁꯛꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯃꯣꯏ ꯁꯥꯝ ꯄꯣꯔꯁꯟ ꯑꯃ ꯑꯩꯈꯣꯏꯗ ꯗꯣꯅꯦꯠ ꯇꯧꯔꯛꯄ ꯌꯥꯏ ꯁꯥꯝ ꯄꯣꯔꯁꯟ ꯑꯃꯅ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯂꯣꯏ ꯇꯧꯍꯧꯔꯛꯄꯁꯨ ꯌꯥꯏ ꯃꯗꯨꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯖꯥꯔꯕꯦꯁꯟ ꯀꯣꯃꯤꯇꯤꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯥꯟꯅꯖꯩ ꯃꯁꯤꯃ ꯊꯝꯖꯒꯦ ꯑꯅꯤꯁꯨꯕꯗꯅ ꯕꯣꯔꯥꯛ ꯇꯝꯄꯥꯛꯇ ꯑꯩꯅ ꯎꯕ ꯑꯃ ꯂꯩ ꯖꯦ ꯍꯧꯖꯤꯛ ꯃꯤꯇꯝꯁꯤ ꯌꯥꯝ ꯈꯦꯠꯅꯩ ꯃꯤꯇꯝ ꯌꯥꯝ ꯈꯦꯠꯂꯦ ꯃꯨꯔꯇꯤꯁꯦ ꯑꯁꯤꯗ ꯒ꯭ꯔꯨꯞ ꯈꯔ ꯂꯩꯔꯤ ꯃꯤꯡꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯔ ꯃꯅꯤꯄꯨꯔꯗ ꯆꯠꯂꯒ ꯑꯗꯨꯗꯒꯤꯗꯤ ꯍꯦꯛꯇ ꯃꯐꯝ ꯑꯃꯗ ꯂꯥꯎꯊꯣꯛꯑꯒ ꯃꯁꯤꯒꯤ ꯃꯤꯇꯝ ꯈꯤꯟꯗꯒꯤ ꯃꯣꯏ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯄꯣꯠ ꯑꯃ ꯆꯠꯂꯤ ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯏꯕ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯒ ꯇꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯔꯨꯞ ꯃꯄꯥꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯩꯅꯣꯝꯒꯤꯇ ꯑꯣꯏ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯩꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯣꯏ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤꯗ ꯁꯤꯒ ꯂꯥꯛꯀꯅꯣ ꯍꯥꯏꯅ whatever sida leriba ahal lamanjing ting teng mayam sida dabapa akhoi athoba nising leiri Lakshipurda kadai da khingani moi na lausano adugidi akhoi gi mitei pukai rup leiri sen khabi matang leiri tadu mai duty mayam tongan leiri sim pangtho hoji aduna masida Manipur ge su mafam marang khangdana interpret tobinu haida ai Manipur gi sinna su oja singda thamjei aduna hojik jamna sangna hayer roge ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯃꯊꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯌꯥꯝ ꯊꯨꯅ ꯄꯥꯏꯈꯠꯅꯅꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯁꯤ ꯑꯗꯨꯒ ꯃꯁꯤ ꯑꯍꯥꯟꯕꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯩꯅꯣꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯃꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯐꯣꯔꯃꯦꯂꯤꯁꯤꯒ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎꯂꯣꯌꯥ ꯈꯪꯗꯦ ꯁꯤꯒꯤ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯇꯝꯕꯒꯤ ꯃꯇꯝꯁꯤ ꯑꯍꯥꯟꯕꯒꯤ ꯑꯃ ꯆꯠꯈ꯭ꯔꯦ ꯁꯦꯀꯦꯟꯗ ꯉꯁꯤꯒꯤꯁꯨ ꯑꯣꯏꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯊꯥꯖꯩ ꯑꯗꯨ ꯃꯁꯤ ꯃꯌꯥꯝꯒꯤ ꯔꯦꯀꯣꯔꯗ ꯗꯥꯇꯥ ꯃꯌꯥꯝ ꯑꯃ ꯁꯤꯒꯤ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠꯀꯤ ꯃꯔꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯑꯃ ꯀꯂꯦꯛꯁꯟ ꯇꯧꯏ ꯃꯗꯨ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯀꯨꯟꯖꯂꯥꯅ ꯄꯦꯄꯔ ꯄꯥꯔꯛꯄꯗ ꯑꯗꯨꯝ ꯇꯥꯕꯤꯔꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤꯁꯤꯁꯨ ꯑꯋꯥꯠꯄ ꯈꯔ ꯂꯩꯔꯒꯁꯨ ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡꯅ ꯂꯦꯡꯉꯣꯟꯗꯕꯤ ꯄꯥꯠꯀꯤ ꯃꯔꯝꯗ ꯈꯪꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯈꯪꯉꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯉꯤꯕ ꯁꯤꯈ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯐꯪꯉꯔꯣꯏꯗꯕ ꯃꯗꯨꯒꯤ ꯔꯦꯀꯣꯔꯗ ꯑꯩꯈꯣꯏ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯊꯤꯖꯤꯟꯖꯒꯅꯤ ꯑꯗ ꯁ꯭ꯄꯦꯁꯤꯌꯦꯂꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯨꯟꯖꯂꯥꯜ ꯍꯣꯏ ꯏꯇꯤꯍꯥꯁꯀꯤ ꯃꯔꯝꯗ ꯄꯨꯋꯥꯔꯤꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯅꯩꯅꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯗꯅ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯎꯅꯕꯤꯔꯦ ꯍꯥꯏꯔꯒ ꯃꯁꯤ ꯊꯤꯖꯤꯟꯃꯤꯟꯅꯕ ꯑꯩ ꯃꯁꯤꯒꯤ ꯗꯥꯏꯇ ꯑꯃ ꯑꯣꯖꯥ ꯀꯨꯟꯖꯂꯥꯟꯗ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤ나 ꯑꯩꯒ ꯃꯔꯨꯑꯣꯏꯅ ꯒꯣꯄꯥꯜ ꯁꯅꯥꯒꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯣꯏꯕ ꯐꯥꯎ ꯌꯥꯎꯖꯔꯣꯏꯒꯦ ꯁꯩꯔꯦꯡ ꯁꯩꯖꯤꯟꯅꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯦꯄꯔ ꯄꯥꯕ ꯁꯤ ꯃꯌꯥꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯇꯨꯅ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯁꯤ ꯌꯧꯅ ꯑꯩꯒꯤ ꯃꯤ ꯇꯤꯟꯗꯅ ꯈꯣꯠꯇꯅ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯍꯥꯏꯁꯦ ꯃꯁꯤ ꯄꯨꯋꯥꯔꯤꯗ ꯂꯩꯍꯧꯔꯒꯗꯕꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯒ ꯄꯨꯝꯅꯃꯛ ꯃꯄꯨꯅ ꯊꯧꯖꯥꯜꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯤ ꯌꯧꯕ ꯉꯝꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯖꯕ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯕ ꯂꯣꯏꯅꯅ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ